मणिपुर की गवर्नर डॉक्टर शैद अहमद की अरोइब मथौ मंगम ngasi ayuk मुंबई दा पांगथोखरे मणिपुर गवर्नमेंट सु स्टेट की थाकता अवाब फोंदोखरे तमंगा सुबह मणिपुर इंटीग्रिटी एंड सॉलिडरिटी डे ngasi पांगथोखरे मणिपुर की चिंगी लमसिंग asi NSCNIM amadi KNO ani na yenthoknare haina nipko na maral sikre amasung amon akai hundokpam leitabadagi Imphal Municipal Council ga khusamnaduna fatahudi lokhatpagi thabak tawriba NGO sing thabak lepre मैम खुरमजरी अदम यंगबिर से इम्पैक्ट न्यूज़ नि खाइदेम जेंटजिना हुजु पुंजा सि फावगी मरिबा पाउसिंग मैम द पिजरी ngasi numitang wairam pung mari makhairom tabada Imphal East ki koirengai gi hana airport oiramba adugi manakta Hyundai Vena ama accident thokpadagi miyoi ahum khudakta sire aduga marina tamthina sokpadagi hospital da pukhatki asokpa ahum du Raj Medi City da pukhattuna layengki adubu amadi laikatnaba ngamdana laikhidre asokpa ama koirengai Catholic Hospital da pukhattuna laikatnaki accident thokliba gari adugi registration number na MN01Z0413 ni gari sida makhoi tare tonglaga sekmai dagi Imphal tamna thogalakpada control tawba ngamhodabadagi lambi gi matai da horiba u singda thomjin bani hairi lekhidraba miyoi mari mak Senapati district ki Karau assembly constituency gi MLA Alexander Pau ki court ni hairi makhoi mari mak taruk suba Manipur Rifles ki personnel ngaktani मणिपुर की गवर्नर लेखिद्रबा डॉक्टर शैद अहमद की अरोइब मथौ मंगम ngasi ayuk pung 13 tabada Mumbai da pangthokre mahakna lekhidabada India gi machu ahum gi firal tangkhai chingthaduna state ki thakta mahakpu ikai khumnaba utpaga loinana awaba phongthokre matam khuyong namanbana maram oiraga lekhidraba governor oiramba Said Ahmad ki aroiba mathong mangamda saruk yaba ngamkhidabada Manipur gi chief minister Okram Ibobina amukka henna nungaitaba phongdokre adumoinamak PHED gi minister I Hemochandradri state government ki site gi governor gi aroiba mathong mangam pangthokpada saruk yaki Manipur gi chief minister deputy chief minister yauna Congress ki MLA cabinet minister amadi police ki makok thongbo officers singna Manipur gi old secretariat complex da lekhidraba gi mafamda laishu katuna ikai khumnaba utki Laishu katpa loiraba matung ngasi gi thoramadda saruk yaba lakhiba singna governor oiramba Dr. Shahid Ahmad na leikhidabada minute ani tumina leptuna awaba phongdoki ningsingba yabadi mahakna leikhidabada state na numit humni chupna awaba phongdokpo oina ngasi nomagi oina government ki loisang sing suti laukthokhibaga loinana Indian national flag su tangkhai chingthaduna awaba phongdokre including myself, honorable deputy CM, some of the ministers would like to join here at his last ride. But unfortunately, there is no flight we attempted. It is unfortunate for us. He was here for a brief short period of time. He was a great leader, every one of us will aware that. An eminent personality. I, on behalf of the people of Manipur, extend our heartfelt condolence to his family. May his soul rest in peace. Communist Party of India Manipur State Council nasu Manipur gi Governor Dr. Shahid Ahmad na leikhidabada awaba phongdorokli loinana maki imung manunggi awabada su saruk yari haina cherolamada phongdorokli Raj Bhavan Imphal gi officers amadi staff sing nasu ngasi Governor Dr. Shahid Ahmad na leikhidabada mari leinana awaba phongbagi mifam ama ngasi nungthil Raj Bhavan da pangthokre mahaki photo da laishu katuna ikai khumnaba utpaga loinana minute ani tumina leptuna awaba phongdoki Raj Bhavan gi officer amadi staff sing na leikhidabagi imung manunggi awabada su saruk yaki Manipur Assembly na yalhomi kanjanabani haiduna bill ahum pass tawkrabatungda Churchandpur da thokiba irangi fibam yengsinaba center da gi official sing laklamba haibasi tasengnamak center na Manipur gi furup singbu tokai na tahanaba silakpa thoksil ni haina NIPCO gi general secretary Rishikanta Yumnam na phongtokre ngasi apunba Manipur kanba Imalob Amkil amadi National Identity Protection Committee NIPCO na punna sinduna lamyanba Sanglen Palace compound da pangthokiba mga suba Manipur Integrity and Solidarity Day gi thoramda Rishikanta na makhatana haikibada hauzik Manipur gi chingi lamsing asi NSCNIM amadi KNO na Nagaland amadi Kuki state ki lamni haiduna yenthoknare haina phongdoki hauzik oiraliba fibam asi line loba chumloi Manipur gi ngamkhai kaihendana thamnabagi damak chungsin minanaba amadi khongpham chena lepa matam oire haina su phongdoki Manipur gi hauzik oirakliba fibam asi furup amana amadagi henna wangna lei haina khanjaba amadi furup masel gi marakta wakhal tanadabadagi thokpani hauzikti aikhoi punna karamna hingminnaba yagadagi haibaromda mai onsinba matam oire haina resource person ama oina wangang kiba Manipur University gi sociology gi professor Dr. Rajendra Katrina phongdoki Churchandpur da handak thokiba ihawdadi miyoi mapal leikidaba amasung
tunganba masaka ki khallaga ahen do lenga ama talakwa matam dadi wa taba India government ki yu laki thau asina takpadi Manipur da yellow mai dagi kunami na ba proof singu tokai tahanaba silakwa amasung silakwa India government ki thuksilni Manipur ki NSN IM ga keno ga Manipur ki chingsing asi Nagaland amasung Kuki state ki marakta yantoklare haiba tari tapaklambi kunaina karamna mayok jagadagi haina suksin minaba amadi ofam chena leminaba matam oire Imphal manungda leiba yum amadi dukan singdagi fatta hauti lokhatpagi thabak tawriba NGO singi gari sing thabak lepkhare Imphal city bu luna na thamnabagi pandamda Imphal municipal corporation amadi corporation asiga khusamnariba NGO singna dukan amadi yumthong khudingda chatuna amona kai lokhatlabasu ngasi fawda amona kai hundoknaba chapchaba mafam pibidaba maramna miyamgi thabak tawbada awaba mayoknari Loinana amot akai hundokfam leitaba maramna numit mangani gi mangda lokhatluba phatta hauti sing haujiksu gari sing da yauduna Imphal Municipal Council Complex da lairi miyam gi khudong chadaba sing asigi khanbiduna government athuba matamda amot akai hundoknaba mafam PBU haina Environment for Urban Development Organization gi General Secretary Longjam Amarjit na Impact News da phongdorki makna makhata na haibada chap chaba mafam ama pibidriba fawba makhata na phatta hauti lokhatpagi thabak tawraroi haiki loinana NGO sing na thengnariba awaba si khangbiduna Fatta hauti hundoknaba chap chaba mafam ama fanghanaba honaba da miyamna su mateng pangbiu haiki Bazaar sing nasu akhoi gari lakti ene su dum akhoi da dum NGO sing da dum waroba adu NGO dadi government pirak trabani na akhoi awa kayam leiba lawtho uraga aksepom leita na hoji si khoi sagon chen mitegi pose hapsalaga gari hapsalaga thabam leita na leire si government da khoi haijening isi athu matam da khoi NGO singi yai phanaba nungaina amadi bazaar sing da khoi saba tawri base aning maka tambak akhoi yam sangna tawbang amnabagi damakta akhoi mafam chaba akhoi dumping ama bibiba yam kuina sangna aduguma ma bibiba pami Second World War da yumpham oiba Raghu Karnat ki lyric Fartes Phil ngasi Manipur gi oina launch tawkhre India machama na ahan bo oina iriba lyric asina Manipur miyam da Second World War ga mari leinana anoba mayon ama piba ngamgani haina Maharaj Kumari Binodini Devi gi foundation gi vice president RK Nimaina phongdokre ngasi palace compound leiba Manipur Film Development Corporation hold up Manipur Tourism amadi Maharaj Kumari Binodini Devi foundation asindun achamba thoram amaga loinana Raghu Karnat ki lyric asi RK Nimaina launch tawki India da ahan bo ina Fourth State Harper Collins publisher na fongliba lyric asina British Indian Army na Japanese Army singa Manipur yauna North East State the Second World War lantheng na khiba adugi matang da ibani lyric asiga mari leinana iba Raghu Karnat na hai khibada lyric asina malem gi ani shuba lanjau da British Indian Army na lauramba thodang adubu ningsing hanbaga loinana India gi ning tambagi lambi da lakpagi maru oiba machak oigani haina phongdokhi RK Nimaina phongdokhibada lyric asina malem gi ani shuba lanjau na maram oiraga Manipur khakta natana India gi mafam atai da yamna chawba impact ama piki haiba khanghale Malem gi ani suba lanjau da Manipur yauna North East State yamna maru oiba mafam ama oikhi Manipur da British Indian Army amadi Japanese Army ga mafam kaya da lan soknakhi lanjau sida North East da leiba community kaya gi mioi singna su saruk yaki haina phongthokhi ngasigi thoramadu ga mari leinana miyam gi oiba khana neinamagi mifam amasu L Somi Roy na moderator oidana pangthokhi In Manipur, the war came and swept practically across the entire state. So almost anyone who belongs to that generation, for them, their earliest memories, the memories of their childhood, the oldest people in the society here are people for whom their first memories are of the Second World War. It's a part of our national legacy and the legacy of our communities. It's a story, it's a saga that is as great as anything that Indians have ever participated in. It's a crucial piece of the story of how the Indian Army came to be and how India itself reached freedom. Indian Institute of Pulse Research Kanpur gi Director Dr. NP Singh na Manipur da natana awang nopukki lamdam sing da chanaba hawai gi pothok chada marfugi awat pa lairi haina phongdorakli Promotion of Pulses in North-East Hill Region haiba hiramasida ngasi iroi shembada leiba Central Agricultural University gi conference hall da pangthokpa mifam yawba lakpada wafam asi Paumi Singh da phongdorakhibani Paumi Singh na hangba wahangi pakum piraduna Dr. NP Singh na hawai gi pothok ayamba awang nopokki oina mapal lamdagi pusilakli lamdamasida leibak leihau amadi
एसिड की चांग यामना वांगबा अमसुंग हवाई थाबदा रिक्स यामना वांगबा मरमना लौमी सिंगना हवाई कया थानद्री हाइखि ngasi हौदना नुमित निनी चथगदबा मिफम असि इंडियन इंस्टीट्यूट ऑफ पल्स रिसर्च कानपुर अमसुंग डायरेक्टोरेट ऑफ रिसर्च सेंट्रल एग्रीकल्चरल यूनिवर्सिटी इम्फाल का खुसमनरगा सेनबनी हाइबा खननिनबा असि मणिपुर अमसुंग मपालमगी एग्रीकल्चरल साइंटिस्ट कयाना सरुक यारी मिफम अदुदा सरुक याखिबा अखंग हई सिंगना अवांग नोपोकी लमदम सिंगदा फंगलिबा हवाई सिंग असि महौ यामना लई अदुबु अपुनबा हवाई गी मेट्रिक टन 2,938.9 दरकार लेबदा मेट्रिक टन 153.3 खक पुथोकपा ngamli hainba wafam thamnaki ngasi langban gi tarpan hoba numit ka mari leina manipur gi ning tholai semba sana jawbana khongjom da chatuna khongjom lan da leikhidraba singi mafam da tarpan katkhre khongjom war memorial trust na sinduna pangthokiba thoramadu ga mari leina trust asigi president M Hemantana phongdorapada thoramasi leikhidraba ikoi punumaki ipai pu singi mafam da ikai khumnaba utpani tarpan katpa sina manipur gi santi leina tangdu leita na leiba oirasanu lamdamasi da leiminari ba furup khuding makna nungsi chanana leiminaba tangai fade hainasu Hemantana makhatana phongdoki Joint Student Coordination Committee JSCC na lamyanba jananeta Hizam Irabot ningsing chayol haina chatharakpa thoram pareng ama oina lamyanba Irabot pu saithadon iba saireng saidanabagi thoram ngasi Manipur College ki multipurpose hall da pangthokre JSCC na sinduna pangthokiba thoram adu group A amadi group B khaidoktuna class 9 dagi na post graduate fawgi manungda leiba tongan ba mahiloisang singdagi lakpa mahiroi yangthaina saruk yaki LMS Law College Christian Damdai College amadi MU Manipur University Department Manipuri Department gi oza marina ngasigi saireng saidanaba adugi judge oiki Lifesaver Manipurna Berif Laishram family ga khusamnaduna State Blood Transfusion Council MAC is a blood bank and transfusion services Langol amadi Department of Immunohematology Blood Transfusion RIMS ki mateng na lakliba September ki tang kuntra lamyanba irabot puning singbo oina laikhidraba Laishram Dharendra Zet Singh Ming da Ahanbagi oina idan tawbagi kemama top khongnang makhongi community hall da pangthoklagani hairi Manipur gi aiba miyam na GC Tongbra hairaga sukhangnaba Gate Chandra Tongbrana iramba khut gi matangda ngasi nomigi oiba symposium program ama pangthokre Sahitya Academy amasung Manipur Literary Society anina khusamnaraga All Assembly da leiba Hindi Parishad pangthokiba thoramadda laikhidraba sahityakar asina Manipur drama gi history da lauramba thongdang kaya gi matangda ngasi gi mifam aduna khanane yakhi Tormaduga mari leina Manipur Literary Society na tha taruk khudingi fongba sahitya laichal koba journal gi kulhumdoi suba volume Manipuri Language Advisory Board Sahitya Academy New Delhi gi convener Professor H Bihari na fongki ngasigi mifamaduda Manipur gi governors Dr Syed Ahmed na laikhidabda minute ani tumina leptuna awaba fongdoki NG Ranbir Mitai amadi S Somendro bu mathang sitna BJP Khurai Mandal gi president amadi Pratinidhi oina yetnaba amata yaudana khankre ngasi Imphal East District ki oina Khurai Mandal gi Mikhal Khurai da leiba Sangit Kala Sangam Hall da BJP Mandal returning officer Y Kumar Jit ki meeting makhada pangthokhi ngasi somba thoram amaga loinana khallaba Mandal gi president amadi secretary BJP Manipur Pradesh ki state secretary Laishang Thames Susindro na okhi nauno khalaba Mandal gi luchingba sigi meeting makhada Khurai Kendra gi oina lakadraba English aniga taraga taret ki general election da mapung fana mai pakpa ngamgani haina Laishang Thames Susindro na thazaba fongdokhi BJP Manipur Pradesh ki oina Khurai Thanga amadi Nambol gi Mandal gi mifam pangthoklagani hairi Manipur da leiriba mitai furup ki soksilaba fibam sing amadi furup singi tungda oirakpa yaba sing adu kupna khanaraba tungda mitai International Civic Action Network Mikan haiba organization ama semle haiba organization asi malengi mafam kaya da leiriba mitai singna punsinduna furup asigi mayokta lakpa apanba khudingmak mayoknaba amadi mating leiba furup ama oihanabagi pandam thamli haina cherol amada khangalakli Uripok Bachaspati Leikaidagi Yaikhom Boicha Tokming Priyozit Kauba Miyoi ama ngarang numidang Miyoi Marina Tamthina Puramle Thogdosigi matangda ngasi Manipur Press Club ta Paumisinga unaba amada Yaikhom Boicha na phongdorakpada ngarang numidang pung 10:00 taba aduwaida North AOC gi Hotel Tampha Mapada car angangba amada tongduna lakpa Miyoi Marina mahakpu porompat lomda puraba matung Chingya amada nongmaina namduna tamthina phuki miyoi singaduna maha KCP gi miyoi ni nahan makhai thiribani haina tamthina phuki hairi Yaikhom Boicha na amambagi tanja laudana lokchap amada chongthaduna thawai hinglakhi hairi thogdoduga mari leinana Boicha gi loinabi abena maha ki mapuroiba si RIMS
manakta pharmacy famdun icham chamna leijabani loop amataga mari leinaba leite hairi mahaki mapuroiba tamthina phubirakpagi maram sengdoraknaba phongdorakli Akomlup Kanglaipak Chahi Kudingi Leptana Pangtoktuna Lakwa Mera Hau Chongbagi Thoram Hadak Chahigi Oinesu Lakliba October Gitang Kuntaret Meragi Taraga Mangani Panba Lepak Punamita Thobal District Ki Manung Chana Leiba Manjor Mangang Research Center Unity Park Kangabokta Leiba Hall da Pangtoklagani Haina Cherolamada Kangalakli Border Area Development Program Gi Makada Red Cell Division Gi Makada Leiba Aina Battalion Gi Commandant Chatkiba September Tang Tara Water Supply Scheme Ama Churchanpur Gi Singha Division Gi Manung Chana Leiba Kankap Khulda Sangakre Kankap Haiba Khul asi Yamna Manung Hanjinba International Border Mayada Leiba Khul Ama Oibagi Matakta Chahi Chupa Taknanaba Chanaba Isingi Awaba Chawna Mayok Nariba Mafam Amani Haina PRO Defense Wing na Thagropa Cherolamada Kanglakli Matang Swice the break Amalogzagi break Imatung the bulletin Sigi Makata Pau Singaloin and Equayamton Hanjaraka Impact News Meeting Tadron Lebu Bulletin Sigi Makata Pau Singaloin and a break Imatung the Mayamba Mukana Taram Nokchari Bishnupur District Labor Handloom Cluster Sing the Chahiyamagi Fangfam Topa Sanfam Sing Yantokre Sanfam Yantopagi Thoram Ado Office of the Handloom and Textile Bishnupur Amsung Handloom Cluster Bishnupur Anina Sindun and Ningtokong Labor Ibudo Oknarel Sanglen the Pangtoki Thoramadu the Commerce and Industry Minister Govindas Konthok Jamna Bishnupur the Labor Fishalon Sagi Tabak Toriba Cluster Taramatoida Sanfam Sing Ado Check Oina Kusinaki Check Kusinabagi Thoramadu the Commerce and Industries Manipur Government Ki Makok Tongbo Official Sing Su Saruyaki Thoramadu the Check Kusinabada Natana Cluster Sing na Putokwa Fi Sing Su Utki Bishnupur District ki Sandra Dagi Tamang Khong Tariba Thanga Lambi Asi Ngasi Ayuk Tagi Hauna Chatok Chasin Tauba Thingzin Kre Hariba Lambi Asi Ngasi Ayuk Tagi Hauna United Clubs of Thanga gi members Sing Amasung Thanga Iting Amasung Sandra gi Miyam na Matam Kuina Manipur Government na Lambi Sembi De Haiduna Thingzin Kibani Lambi Thingzin ba da Miyam na Sandra da Lamkoiba Lakpa Sing Amata Changhan Khide Loinana Maikai Edu gi Miyam gi Chatok Chasin Dasu Chawna Akaiba Piki Hariba Thanga Lambi Asi da Thingzin Bada Natana Thanga Dagi Kaibulam Jawtaba Lambi Su Miyam na Thingzin Ki Layoi Kraba Manipur gi Wari Liba Oza Singi Khongol Liduna Repertory of Wari Liba Manipur na Kurai Kala Bidya Bhavan ga Khusam Nana Sinduna Numit Tare ni Chup na Chathagadaba Anirak Suba Guru Ngasepam Tombi Memorial Wari Liba Festival English Ani Tarang Manga Ngasidagi Haukre Lakliba October gi Tang Mari Fawba Chathagadaba Festival Asi Kurai Sajorlai Kai Dalaiba Kala Bidya Bhavan gi Sanglenda Haudoki Manipur gi Tongan ba District Singdagi Lakpa Wari Liba Artist Taraga Humdoina Festival Asida Saruk Yari Ngasigi Thoramadu gi Saruk Am Oina Laikhidraba Guru Ngasepam Tombi gi photo da miyam na laisu katuna ikai khumna utki festival asi laioi kraba matam amagi saknai raba wari liba oza singi khongol liduna pangthokpani haina repertory of wari liba manipur gi director takhelambam siamkan haina phongtokhi thoramasi da saruk yarudana thongju assembly constituency gi hana minister oiramba bijoy koizam na hai mangki gadorba wari liba gi kala asibu ekoi punamak na yokhatpa mathau tai haina phongtokhi Amtok Amadi Amziogi JC gi Mihut Singangasi Chief Minister gi Chamber the Deputy Chief Minister Gaikhangam Amadi Atai Mathak Thongba Department gi Mio Singa Punna Faminaduna JC gi Matam Kuinadagi Pangthoktana Leirakpa Demand Singi Matangda Khanakre Amadi Government ki Maikaidagi Ayamba Demand Sing Thabakta Onthoklagani Amadi Lemhoriba Demand Singa Athuba Matamda Amuk Faminaduna Khanaragani Haina JC na Thadropa Cherolamada Khanglagli Swachh Bharat Mission ki Manung Channa National Sanitation Campaign Englishing Ani Tragamanga Manipur ki Chandel District ki Oinangasi Hogdokre Thama Chupna Chathagadar campaign adu District Water and Sanitation Committee Chandel Amasung Private School Association Chandel na Sinduna Miyam gi Achoba Khongchat Amaga Loinana District adu gi Indoor Stadium da Hogdoki Hariba Miyam gi Khongchat adu Chandel gi ADC member Tongsing Willingshan na Lamthaki Loinana Lamthaba adu da District Coordinator PHED Chandel Division Jamshan Bungdon Private School Association Chandel gi President RDU Joy Kumar Amadi Chandel da Leiba Khul Singi Khulakpa Singsu Saruk Yaki District adu gi Mahiroi Kayamasung ADC member Singna Saruk Yaki ba campaign hogdokpagi khongchat adu Indoor Stadium dagi hauraga DC Office Chandel Fawba Chatki campaign asi hogdoktringai gi mangoinana Indoor Stadium da pangthokhiba mifam da laikhidraba Manipur gi Governor oiramba Dr. Syed Ahmed ki mafam da minute ani tumina leptuna awaba phongdokhi Hojik ngasi nomagi sanabagi pauda
Nongchinggi fibam phattabadagi chayol ama sanaba lepluraba matung ngasidagi tarasuba Manipur State League amuk sanaba hokibag loinana Traw Kwakathel na Jet FC Churchanpurbu tara sinoda maithiba pikre ama sinoda maithiba pikre ngasi sanakiba match adugi minute tara chatpada Trawgi defender Herozit na kaurakpa corner kick amagi khudong chaba lauduna striker N Olen na kauksilakiba ball ama ngakthoknaba hotnabada Jet FC gi Emmanuel Inautena khut yaurubagi damak referee na Trawgi maikaida penalty kick ama piki penalty kick adu Trawgi defender Herozit na kauksinduna goal othokibaga loinana makata na Jet FC ga goal handokpa ngamdabadagi Traw na Jet FC bu maithiba pikibani league asiga hayeng sanagadaba ahanba match ta Southern Sporting Union SSU amadi Manipur Police Sporting Club MPSC ga lamba tongnaragani loinana anishuba match ta Neroka Sangapam amadi Young Physic Union Lalambung lamba tongnaragani Manipurdagi Mairaba Luwang na Sweet Junior Open International Badminton Championship in lising ni tragamanga da under 15 boys ki champion oiba ngamkre aduga maki team na under 15 ki doubles ta na ahum suba position taba ngamkre hariba championship asi World Badminton Federation gi makada Europe Badminton na sinduna September gi tang kun maridagi na kun taret fawba Switzerland gi Geneva da pangthokhibani hariba tournament asida punna leibak kun Nipandagi badminton sanaroi singna saruk yaki Mairaba Luwang na Switzerland gi Marco Wunderleibu kunmathoi traga mathoi kunmathoi tramathoi da semi final da maithiba piramlaba matung final da England gi Rory Stonebu kunmathoi traga taret kunmathoi traga taret da maithiba piduna singles ki champion lauba ngamlakhibani aduga under 15 juniors boy doubles team dana Mairaba Luwang na mahaki partner France ki Rafael Gavois na ahum suba position takre All Manipur Gymnasium Welfare Association ki meeting makada Bodybuilding Association of Imphal West District na sinduna laklib October ki tang tram nipan da patsoi part 4 Community Hall da Imphal West District Bodybuilding Championship pangthok lagani akupa marol association asigi General Secretary ki dagi khangbayagani Yankai Taruk Suba Subroto Cup International Football Tournament Junior Girls Under 17 da Manipur ki Chanabam Thambau Higher Secondary School ga Men's Senior Secondary School Alakpura Bivani ga thengnaragani New Delhi gi Ambedkar Stadium dangarang sanakiba semi final match amada ga Men Senior Secondary School Alakpura Bivani na tara mari suba BNN Battalion NCC Manipur bu ani amada maithiba pikibani amasung ahanba semi final match na Manipur gi Chanambam Thambau Higher Secondary School na Sports School Nagaland bu taruk mari da maithiba piki Panbayabadi hayeng sanagadariba final match asida London Olympics ki bronze medalist MC Mary Kom na athoiba mitunglen oina saruk yagadawri Maharaj Kumar Ghanendrajit Memorial Super Division Football League Tournament ta ABA Ketrigao Mai Pakre Duek Akampat amadi MHGAU Hata Golapati draw chakre ngasi sanaki ba ahanba match ta ABA Ketrigao na ESU Wangkhaibu goal ahum amada maithiba pikibani match adu da ABA gi goal ahum adu MD Imdan MD Ifa amadi Romeo na goal amamam chanduna mai pakibani amarom da ngasi sanaki ba ani suba match ta Duek Akampat amadi MHGAU Hata Golapati goal ani chanaduna draw chatkibani Imphal East District Football Association asinduna Social Worker Congress Khongmangi sanabungda chatharakliba tournament asida team Tarana saruk yari Aroibada bulletin asigi headlines samhana mayam da thamsage Manipur ki Governor Dr. Syed Ahmed ki aroiba mathong mangam ngasi ayuk Mumbai da pangthokre Manipur government asu state ki thakta awaba phongdokre Ramanga Suba Manipur Integrity and Solidarity Day ngasi pangthokre Manipur ki chingi lamsing asi NSC and IM amadi keno ani na yenthoknare haina nepona maral sikre amasung amot akai hundokpam leitabadagi Imphal Municipal Council ga khusam naduna phatta hauti lokatpagi thabak tawriba NGO sing thabak lepre